ngasi numidang waramda phongkiba tongan pausiasingdagi maruoiba khara lakhotjarga miyangbudamakta paw lanthokchari ahanbada pandam pausedagi lakhotjaraganda laingakna thajaba pibadagi driver singi khongjang handokhre national highway singda attack tourakpada khudakta khut hangadwri pathokchake taminasi national highway 37 imphal jiribam lambi gi kaimaida gas bullet amadi oil tanker singda koki militant singna nomai kapsulakpadagi thodok thokhraba matung petroleum amadi LPG driver singna starring paidabagi khongjang changchilamba adu manipur lainga ka yanaba purakpadagi handokhre mausagum highway asida gari senba hauragani haina lauthokre coordinating committee petroleum and bug LPG driver amadi petroleum transporter association gi mutinga chief minister N Biren amadi chief secretary ga unarba matungda driver singna makhoina changchilamba starring paidabagi khongjang adu handokle haina lauthokibani coordinating committee amadi lainga kayanaba purakhiba wafam sing adugi manungda imphal jiribam lambida hanadagi leiba CRPF company asigi mathakta ahenba CRPF ki company ahum thamba garida attack torokpa matamda khudakta hanba lainga ki mityang makhada highway da chaliba driver singda wireless set piba heavy recovery amadi towing truck sing kotlen irang nungba amadi kaimai da thamba highway da khutlai paiba sing chathok chasin tawdanaba concern SP ki makhada ningthina yengsinba highway da thokan ningdaba thodok wathok thokpada victim sing da compensation natraga ex gratia pibagi thabak home department gi rule matung inna pangthokpa mathau tawringai da driver sing leikhidaba yorokpa matamda yumgi myoi sing da thabak pinaba lengakna khanaba haiba wafam sing yauri chief minister unaba yauruba driver thangjam chandra kumar hai highway da mathau tawriba driver sing asidi lamdam asida leiriba purup kunthra manga henbagi thabak tawjabani purup amakhaki khalaga thabak tawbanate kaimai da tholiba thodok adu yamna nungaitaba thodokni asigumba thabak thorom sing asi tungda amuk hanna thohan biganu driver sing ningthina thabak tohanduna myamgi thawgal tohanba ngamhanbiyo haiki chief minister amadi chief secretary unaba aduda all manipur petroleum product transporter association gi president e tamphayai yauna association asigi mihut kaya susaru yaki hairi makhataba pawdo pawnin khon pawche de gila khosagi tongan mamafam singda lalahulup mari ge mioi tariat phare hairi pathok chege taminasi tha asigi 38 gi numidang oiram pung manga makhai rom taba matamda nipan suba assam rifles amasung nifu suba assam rifles ki kangbuna myanmar ga tainariba kamjong district makangkhong river manakta thibo hombagi thabak chathakiba operation da NACN IM gi kedar ani KYKL gi kedar ani amadi pripak gi kedar ama masak maming khangmangam khre hairi makhoi manga kamjong police da khusin nakhiba ga loinana logi oiba thabak lokhatuna wahang pawang chathari hairi hiramasi gi matang da pausi asina phangba pawgi matung ina numit adu da phagat kraba NACN IM gi kedar sing adu sanapati district ki manung chanba risongphung village dagi themrai so risu sahini phu apokpa leikhidraba hailas kawi hairi aduga atopa kedar aduna sanapati district ki lungthar village dagi luang sen allies longthang sahini phu taruk apokpa lungthar kawi hairi phagalaba KYKL gi kedar ani aduna imphal east district ki songbung police station ge manung channa leiba nongpok hairuk mayai lekai dagi thaunaujam jiten sing chahi kunmanga amadi imphal west district ki sekmai police station a konba phumlo awang lekai dagi ahanthem angau maitai allies piba sahi kuntaruk kawi hairi aduga phagalaba pripaki kedar aduna ahong sangbam amuba sahi ni phumathoi kawi langthawal khunja makha lekai degani hairi phagalaba KYKL amadi pripaki kedar sing adu Myanmar ngam khai lansen naba honari ngai da phagat pangam khebani hairi makhoi gi sel oina lupa lakh ama lising marfu taruk satret kun phangbangam ki hairi loinana NACN IM gi kedar ani aduna makhoi bu mafam asida changsin lakhiba matam mateng pangnaba honakhiba mali haina su pau asina makha tari makhoi bu kamjong police station da sinakhiba ga loinana makha ta ba logi oiba thabak sing paikhat pa haukhre hairi sekmai nongthon banda koki militant singna nungthil popopta nongmai kapsin dona landarak kre pathok sekitaminasi koki khulai paiba singna sekmai police station ge manung chana leiba nongthon banda ngasi numit yungba matung
Pung 12:45 rom tarakpa nungthil pabopta nongmai round kaya leptana kapsinduna landarakhre hairi thodok asigi matangda pauche asina phangba paugi matung inna kuki kulai paiba singna kangpokpi police ki marung sanba sekmai turial gi mamang thangba sarukta leiba Violent village dagi singi sarukta gi tampak tamna nongmai round singa du kapsil lakhi bani hairi nongmai kapsil lakpa aduna maram oiraga sekmai nongthonban mamang turial mapa da leiba Hot mix plan da thabak suduna leiba sinmi sing amadi mafam adugi khunja sing mipai naduna senaki koki militant sing na matam ngahek kanaraga tangkak anirak thokna landarak khiba aduda mafam aduda khulngak liba khunja sing na handuna nongmai round kaya kaptuna hanki manak nakpada leiba state force ki kangbusu sangsilaktuna pamdaba thodok thoktana ba yengsan ba hokre hairi hojik phawbagi oina khanghaudana landarak khiba aduda asok apan yawbagi pawdi phangma ngamdri hairi